Kurumjari, Sktv'S News na sondokjariba Manipuri pau yengbiribasingbu taramnokjari ahanbada maroiba pausing pangbigani. National Highway singda mapung fana satpa ngamdriba internally displaced persons sing mayumda hanjinba ngamdriba sida law and order fagale haribasi kadaidano haina veteran politician Okram joina hanglagli. Amasung NSN IMG General Secretary Twingaling Muivana sahi yangkai gi matungda mahakki ponofam lamdam somdalda haying lakadoriba sida mahakpu taramna oknaba sem saba loikrai. Hojik miyamda pau sandongna pijari. Manipur da law and public order ki phibam phagale haribasi nampuda phanmani sel kharagi damak misam kya ge punsi pikamna hanbagi mami ama khunai sida sauna tare haina veteran politician Okram joina nunang ba phongdorklei sakangdaba singna handak ikoi koidana tamthina happy khraba Dr. Rita gi mihat amadi Silong da leiba Manipur Rasbari thugai ki bagamari lenena veteran politician asigi kawada leiba yimda pawmi singa unabada mahana hai Dr. Rita gi mihat asi akan mongda condemn tawi Mahakakratana nupi oibi kya mamang thaktesu asigumba thaudokta laikhidrai phibam asida nupi singa yumda matomta tarak lehobada saphaba oiribra haibasi wahang oirei asigumba mihatpagi thong sathariba singbu para tambiba tangai fadei sel kharak hakidamak mioi amagi punsibu karisu leitana khanduna hektamak hatpa haibasi tawhoidaba thabangni lo satpa lamdamni haiba khanganba mathau tai haiki amarom the state asida law and public order fagale haira lengak pariba singna phongdolibasi Paba Malhanmane, Pai Haiba Yanaba, Nampu Sapu Toduna Panmane, Law and Order ge Pibam Pagalaga, National Highway Singda, Mapung Fana Satpangam Driba, Lanjanari Basing Mayum the Hansinbangam the Amasung, Mapam Karadage, Hendona Satpa Yadabasina, Karamna Law and Order Fagale Hana, Yagado Ribono Haiki. Amoram the Manipur Rasbari Tugai Kipagi Batang the Paladun Okram Zoina Hai, Puariga Sago Naribama the Ikai Kumana Tamliba Rasbari Sipu Tugaiki Bibasi, the Saina Miambu Ikai Pivani. Tawdogasi Tizina Basem Kiba, Inquiry Committee na Kupni Yang Silaga, Tawfam Tokpamatok Tawgadabani, Marilena Department Kimi Kudimana, Kari Tabakapa Yabaga Habadu Kanagadabani, Mike Kiadagi, Yaning Daba Pongdo Narli Basigi, Wahan Togasi, Karino Habadu, Sapsana Kangna, Miamgi Ihul Kana Tabak Pangtopio Hanasu, Mana Makataki. Particularly Manipur law and order city, Manipur law and order Fare Highway Anabagi. Me am the claim to we are never getting Nampu the pan, but law and order. Subchannel law and order a quick affability. Marugi Kodam di Shem Harkanda, Haugi, Sason, Piri Bakambugi, Marakta Ladiva, Emily Swingida, security, my arms, episode. Sometimes some of the Sason Pibers in the MLA, Marakta security, Dama, Vijay Kambu, Karati, Chekon, Sanganba, Nayo, Changanba. I respond to opposition the lady my arm the security of Bibi Daba. So, and orders if Farihana claim to get Hidagadi, saying the Harakanda, I will like to give example what about the opposition, the lady were political leaders in the Kamdori. It is a false claim and it is a bogus claim. Around hiding it. Lalolup NSN IMG General Secretary Twingaling Muivana sahi yangkai henbagi matungda mahakki ponofam lamdam Ukrul District ke somdalda hayeng lakadoriba sida mahakpu harau taramna ongnaba sem sakre hari hiramasigi matangda India Today Northeast na folokba report amagi matungina masagi sahi marifudra mathoi suraba NSN IMG lusingba sigina mahakki ponofam lamdam somdalda lakadoriba sida harau taramna ongnaba tuan famda miyam mahakki photo na singba thepagi thabak sathaba loikrai Loinena Muivabu Harau Taram Opagi Banner na Singbasu Ukrul District Headquarters Samasung Mahaki Ponofam Lamdam Somdal the Telaga Tamkre Hari Tangkulnaga Sing the Kundaba Kul Singi Authority Sing Mahiru Sing Civil Society Organization Sing Amade Sarski Lusing Basing Amatoina Punsinduna Muivagi Kongset Asida Asoingam Toktana Batabak Dominari Muivagi Manipur Kongset Asigamari Lena Local Official Amana Fongdorpada NSN IMG Supremo Si Haying Ukrul District Headquarters ki damak helicopter da Dimapur thadokani District Headquarters da mafamatu gi miyam na nat ki oiba sanabi gelone na mahak harau taram olaba matung miyam gi oiba tharmama mafamadu da pangthokani tharmadu loiraba matung da mahak ke ponofam lamdam oiriba somdal tamna makha gi lambi da satki gani मुइबागी खोंगसेन असे शांति ओइबा मोंगदा पांगथोंनबगी दमक लोकल की वॉलंटियर्स सिंग खुसमनरगा पांगथोकली हाइना ऑफिशियल दुना मखाताना फोंगदोरकी हाइनासु रिपोर्टर्सना पल्ली
Bishnupur district na kon bama pampuna magta Diwali kumai gamari lene na tuan bama makhal gi bombula sing season abada district administration nothing but thamkrai hiramasi gi matang da ngarang DC puja elangmum na thoki ba order mana hai hoji oriba Manipur gi law and order gi phiba masida Diwali kumai gamari lene na bombula season abana miyam da aki akhang pokhan ba yabgi oithokpa sauna lei amarom da ahuba makhol gi bombula na singba thab batamda security force ki personnel singda samam na ba thon bagi mathakta lanthum sumye bagi punsi mang boya bagi phibam lakloi haningai leite kumai asida bombula na season abana miyam da ohenga da ba sarang na ba phibam amadi tangdu leitana hingba punsida aki akhang kaya pokhan ba yabagi oithokpa leiba maramna BNSS 2023 ge section 163 gi makada piriba power season aduna Bishnupur district da konba mapam punamakta bombula season abagi atingba thamlei Explosive Rules 2008 की Section 84 की मखादा बोमला योनबा या बगे लाइसेंस पाइद बसिंगना वाफम सिंगा न सकदबने करिगुम वाफम मसी थवइद्रबदे Explosive Act की मखादा सब एक्शन लोकट कने हैनसु डीसी पुजा एलंगमुगी ऑर्डर सिना मखाता न खंगलगले निंगोल साको बुयाव न कुमे हराव की मतम ओरक पगल लोइना मियाम न सथोक ससिंदा हेन खुदोंग सा नबा ट्रांसपोर्ट डिपार्टमेंट मणिपुर हेली सर्विस की शेड्यूल सिंग रिवाइज तौख्रै ट्रांसपोर्ट डायरेक्टर कुमंथम दाइना न थोकिबो ऑर्डर मगी मतुगिना था सिगी तांग कुंदगी हौरगा लाक्लिबा तांग कुलमंगा फावबा रिवाइज तौरबा शेड्यूल असि सनगरे मसी मतुगिना था सिगी तांग कुंदा इम्फाल जिरीबाम इम्फाल सुरचानपुर मोलपुई लेंगपुई सुरचानपुर इम्फाल हेली सर्विस लेगनी तांग कुनमा थोइदना इम्फाल जिरीबाम असigi mathakta जिरीबाम इम्फाल सर्विस लेगनी तांग कुनि थोइदा इम्फाल तमेलोंग इम्फाल यावना जिरीबाम इम्फाल जिरीबाम की सर्विस लेगनी तांग कुनुम दोइदना जिरीबाम सर्विस लेगनी तांग कुन मरिदना इम्फाल जिरीबाम इम्फाल सुरचानपुर इम्फाल मोलपुई लेंगपुई सुरचानपुर मोलपुई लेंगपुई सुरचानपुर सर्विस लेगनी हैना अक्टोबर 15 दना इम्फाल जिरीबाम इम्फाल उख्रुल इम्फाल सर्विस लेगनी हाइरिबा सर्विस सिंग असि ROMS ग्लोबल वेक्ट्रा हेलीकॉप्टर लिमिटेड की ओइगनी अमरोमदा RO पवन हंस लिमिटेड PHL की ओइना तांकुन कुरिथोई अमसुंग कुनमरिदा इम्फाल जिरीबाम तमेलोंग जिरीबाम इम्फाल जिरीबाम सर्विस लोइना तांकुन माथोई कुनुमदोय अमसुंग कुनमंगा दना इम्फाल तमेलोंग इम्फाल की सर्विस लेगनी सही असिगी निंगोल साकोबना लाकपदा कंगले मियाम की पुनिंग लेताब अमदी अनायक यावदब पुंसी ओमिनरस हैना लोना थिंख्रबा लालोलुफ कंगलेपा कम्युनिस्ट पार्टी PWG MC यूनिफिकेशन की सेरोलमना याप पाउजल पिरगले इरमसिगी मतंग KCP PWG MC यूनिफिकेशन की PRO सिंखाइंगान मन खुदेक पिदुना थादोरकपा चेरोलमना हाई कुमजाले सिंगनी कुनुदगी मे अहुमदगे ngasi फावबा कुकी नार्को टेरोरिस्ट सिंह कंगले मियाम द सथरिबा मखल क्या गे लांदा मरक असिदा निंगोल साकोबना लाखपग लोइनेना कंगले मियाम गे पुनिंग लेताब अमदि अनायक यावदना याइफबो ओइमिनरसे हौजिक मियाम असि लाल गी चैथेंगना अवा पोलुम क्या पुदुना हिंगले हाइबदा ngairaba punsi mahing amada hingli habasi KCP PWG na sukhangi oriba phibam masida hena awa maisa khangliba singdi kuki narco terrorist singi landa asina marum oraga toan mampham da sangge fam lauraga hingliba internally displaced persons sing asine adumapur langi saitheng phanglabasu ningthorol kya gi sana haktak gi ngasi fawba sei khudingi hyanga gi ni palma numita pa thoklaga lakliba ningol sako basi su pangthok mina bai gi tangai fadaba lei maramaduna कंगले मियामना निंगोल साकोबगी वाहनतो खंगना कुमेसी पांगथोंगिने से हाने सुसेरोल सिदा मखा तारकले लमदमसिदा खुंदामिनरिबा फुरुपसिना अमतोइबा वाखलदा नुंसी सारना हिमिनबा मथौता हेना UCM गी हानगी प्रेसिडेंट जोयचंद्र कोंथोंजोंना फोंदोक्राई ल्याङमाइ फुरुपके सन्मिलन साखोननबा अमदि अमतोइबगी सक्तम सागनबा तंपाकी तोन मफमसिंगदा ल्याङमाइ इम्फाल मार्केट कमिटी नसिंदना परिङाना सथरक खोंथांगी मनुंग सरंगा सिसु निंगोल साकोबगा मरि लेनना अखनना सगारो तखलमम लेखाइदा ल्याङमाइ कैथल फंखे ल्याङमाइ इम्फाल मार्केट कमिटी की कन्वेनर फाइनेंस विरियांग जिनलिउ सवांगना फोंदोकिबदा ल्याङमाइ फुरुके मियामना पुथोलिबा मना मसिंग यावना पोथोकया मैतेगी इबुंगिपवा इसेसल सिना मतेंग पांगदुना योनफम पिबगा लोइनना सेंथोक लंबी पिबिरे मसिना लमदमसिदा खुनामिनरेबा फुरुपसिंग गी मरकता हेना नुंगसी सानाबा परपंगमगरे हाइके Ayang si ningon takaw ba niya do ang sisi ako'y lakta ba niya? Ningon takaw ba niya ako'y si ano
free digi akoi pizza ba ngamdreso akoi gi khudon podoi na akoi noi de pizza bane ai gi wakhan da khale akoi changda phan bibi ba akoi gi mata akoi welcome phajana receive to bi se akoi yam harawai thakale Imphal Valley de leibam hai si lakpio akoi ngasi nongthin chup yon de so loi roi da pot ala koi digi yensa mati digi ni miam gi Imphal ya de akoi gi wakhan de Imphal Valley gi loin ma ki kona ga ne akoi gi sa le ye Lakliba ningol sakobagi kumai ase iramdam asidagi putholiba tuan ba nga makhal singleiduna pangthokpio haiba wafam All Manipur United Fish Farmers Association Amufa gi president Moirangtham Bimol Sana appeal torukle iramski matangda Bimol Sana hai lakliba hiangai gi nini pan ningol sakobagi kumai asiga mari lenena palace compound na leiba hapta kangjibungda pangthokodoriba nga gi mela asida Amufa na iramdam asidagi mutkhigadoroba ma nga makhal kya miyam phangari nga da mipal tangdana ba madi Miram dagi pusilakliba nga sing lephan bagi pandamda amufana nga mela asida yawudoriba amadi yongadoriba nga sing asi leiduna ningol sako pangthokpiu iramdamgi nga makhal sing asi sei khudingi imoinu irat pamadi sajibu nongma panba sairaw bonamitasu phangana bagi pandam thamle loina ningol sako buna lakpada lamdam asi mausagom tangdu leitaba pibam purakpa oidasuna haina bimol sana makhatara phongdorle Manipur gi miam lumthong khuining goina nga na sakau biu nga thongba mathel na myang sakau iramdam gi nga sing asu yokhat piu aduna akhoi gi mela asida lakpi duna akhoi gi ngami sing na pothok sari ba pothok sing ase leibi duna akhoi gi ngami sing bu sagat piu ma palam dagi pusak lagli ba nga sing ase akhoi thingba ngamna ba akhoi miam punna khona minasi aduga loina na lamdam asina sinungon sakau busigi lor ko matamda akhoi na matam pun ta khoi yena dun le riba lan khoi gi sayen na riba kamunen marakta khona khana sane ba tholiba asi ande kiningo chakko basi matung degi di tangdu leita ba santi porpo orisnu haina khai me ang asi ningo chakko basi da agi maikri degi ya for pawjel pijeri Ningol sako bagi kumai gabari lenina mahiroi lup taru ke thomi sina khwairamban ima kaithel gi akoi bidalai ba wholesaler retailer amadi dukan fam liba sina potsa gi mamal Thetana miyam da namthak taurabra habi drive mangasi susa thakrai hiramasi gi matangda mahiroi lup taru ke coordinator hizam Rosan phongdorpugi matungina omlok suboina ngasi khwairamban kaithel gi akoi bidalai ba wholesaler retailer amasung potsa yoliba dukan singyauna nagamapal paring amadi main road ke nageta leriba businessman amasung traders singna cholayam pham singda Mamal Thetana yoning mamongda yonduna miyam da namthak taurabra haiduna akharma drive asi sathakibani MSU MSF desam case sugamadi EMS ki President Singi mijang makhada sathakiba drive adu Manipuri Students Federation MSF ki mayai loisangda haukiba tang 13 ta phongkiba pawgi mifamda mahiroi lup tarki coordinator su oriba MSF ki President Hizam Rosan ningol sako bugamari lenena dukan singda potsagi mamalasi Manipur lenga ki Directorate of Consumer Affairs Food and Public Distribution lauthokpa mamal thetkadabane haina khangan kiba adugi saruk amoina sathabane lalon etik tawriba singna potsagi mamal apama mongda yonduna miyamda awaba pidana basu khangan ba leikhrabane hiramasugi matangda inspection drive satharagani haina lauthokibagi matungina haukiba tang 19 amasung kunda mahiroi lup taruki masing yamlaba thongmi singna khwaraman kaithel da drive sathake ngasi ahumlaksu boina nagampal pareng yauna main road ki nageta ningol sako bugamari lenina miyamna leinariba amadi leinariba haira sing niyom sumna miyamna phangalibra haiba drive sathake ngasi drive aduda Manipur lenga ki CFNPD na lauthokiba mamal adu thetpa tawdana yoningba amadi madugi mamalda pojolama thenarake asuguma kya se Manipur lenga ki mari lenaba department na yangshin pham thoklobasu ngasi fawba yangshin bagi mamita de ningol sako ba khaknatana sai khudingi pangthonariba atai kumai sing Christmas gangai hariba kumai sing asida su sapmanaba mawongda legana price list thetana yolibasing asi yangshin gadabani haina hijam rosana takshin ki Tuan ba yellow furup amade relief camp ta sangya pamlauri bi ningol oibi singbu lining thong sanami temple board LSTV na sindona ningol sako pugi thoram pangthok tuna harau taram na sale nama samina krai hain khongmal dalai ba sanami gi ufong yum pham da pangthok ki ba thoram adu da Manipur lenga ke Department of Art and Culture के Joint Director Z Dharmadas, Manipur State Kala Academy के Deputy Secretary के Rajumani amadi LSTB के Vice President Vidyapati Senjam Yauna
Loiseng tarage sanglakpasing su saruk yake LSTB ki kunsuba thasu mi famga loinena pangthokiba thorom aduda mabung mawfa singna ningol oibi singna samukhudol potam ki thorom ki soroma oina hada pangthokiba mera hausong gi thoromda asobo thodang lokkiba miyoi singda certificate pidun ikai khumna ki yang ini ni pamri mangoi na asi meragi thasu ni sida koi loisang tara gi tina base asi pangtho pagal loina na koi gi loisang tara sida yauri bani ngol sing mayam se koi punna sahi chupa koi mai pa gi thogol tawdana ina lining si oi ba tum laba awai kya puminar ro matung da ningol le bising mayam sing se koi na amutang sak samina ba sakong jabagi tum laba koi gi am nuai ra ba thoram ni si nuai ba ma het apung phana pangtho gi khan matam da koi da flash break ma lai se kari no haira ga Nipuk puting da koina khana ga do si mayum hanjan ba yadana pana loin oda phare har ga su pana to tawre har ga su huji huji relief camp ka yada miyoi cha ka ya irei cha ka ya ningol bi ka mamit ki mapi kang da no paw lei ya su nipuk ta thamoi da patam chup da ningsing bugal wena na akoina thabak tawjai madugi wakal puning da leijara kanda masi ge sunglaba nuai ra ningol sako boi thorom masida akoi ga samnara ga sasara ga lemina ba akoi gi ina lining sida thabak ka suminari ba dun relief camp taruk tagi ningol sing ka ya ma yawi PMGSY gi makada Kumbi Assembly constituency manung sana leiba wangu sanangkhong marilda nauna semba RCC bridge asi niyam sumna sakhidaba amade retaining wall gi saruk singda akaiba kya yauri basi nauna amu hana construction tawudabane haina lamda maduge miyam club singna mari nerba singi puning singsilakle hiramasi gi matangda ngase 11 star clubs sadang pokpi gi president y sana zawbo yauna maroi ba thopupa singna RCC bridge gi fibam yangchil matungda club asigi secretary aids emantana phangdokibane PMGSY gi makhada sajariba RCC bridge ase isingi chauna maram oirga farmer phukibana matam sudringai da haiba thong ase mayaida namdare aduga nakan nakan hapiba retaining wall ase quality maintain tawdabana maram oiraga kaiba toiba yausalakwa haiba thong ase department gi miyoi sing laaga mijeng changbire hairaga thong ase gi apapata punamak department gi miyoi sing amadi thikadar singa masigi daita lobi gadobane Airiba kairiba toiriba sing ase nauna thugaraga anau boina construct tawbiyo Politics ki khudong saba loba banba thong sing leibak ki asulurba tanja sida political parties sina miyambu ngaholiba sarangna haliba kya sing tawbiganu kanagumba miyoi sina Kumbi Assembly constituency gi wangu terakong gram panchayat Congress party boycott tawre haibasi tawbiganu haina Congress pu pamjaba miyoi sina phongdonarakle Congress Party bu nungsijaba miyoi sina saruk yaduna Kumbi Assembly constituency gi wangu terakong gram panchayat ki wangu nauda khongda ngasi pangthoki ba mifam amada saruk yakiba Congress ki worker loitongbam Vijay Chandra Koba miyoi amana hai kumjari singani kun tareta pangthoko doriba Manipur State Assembly gi mikhal asi yamna wale hojitagi hauna mikhal gi hau sagana ba amadi madubu manba thong kya asi asumak satharagadi matungda kari oirakpa yai haibadu miyamna amutang khanthamina se haiki Kana guma mi singa party ani hunbiduna Congress bu terakong gram panchayat boycott tawrep se matungda haibigano awita una election gi don gi party singa tongan ba hunaraga praja bu ngawholiba praja bu sarang haliba se tawbigano maramdi hoi hujita una horagadi hayeng election maya dadi kari thorokani praja na su khanbiro asi ekoina tawjiriba sidi Congress terakong gram panchayat boycott tawrep se hayeng ningde tungdi haibirakana ni so Congress pamjari ba karmi sina yang thone thamjari Hiyanga gini panba ningol sako buna lakpada khundaminari ba phurup singna mateng pangnaduna sakhot pamasung nungai yai phaba nungsi sanadwa hingmina ba khunai amo oirasun haina United Committee Manipur UCM na yai paujel pirakle UCM gi Information and Public Relations ki Secretary Soibam Anil thadorokpa yai paujel serol amada hai Mahaurol dagi sanaraga laklaba amadi khunai asiga thadona ba yadraba ningol sakobugi kumesina sagai onkhrabi ningol simbu sahi amagi manuda amutang mapam lamdamda laktuna imung manung puna saklen ama saminaraga awanungai kaya pumen pauminari bane magung mopa oibe singna angam bukhudol potpiduna punsiga setpa mari sagatuna nungsi sanana hingminana bagi wakalon su kumesina pibiribane ningol sakobuna lakpada Manipur madi Manipuri wangmuda khunda lita khraba Manipuri singi mafamda su UCM ne paujel piri hairi '82nd anniversary of Provisional Government of Free India RG Hukumat-e Azad Hind ke
Thorom ngasi INA War Museum cum Library Moirang Department of Arts and Culture amasung INA Local Advisory Committee Moirang na puna sinduna INA Martyrs Memorial Complex Moirang na pangthokrai. Thorom aduda Netaji Subhash Chandra Bose ke mitamda leisukatu ne kai khumna bagalo na Colonel Saukat Ali Malik ke mitam su maikum hangdo ke PK Nandina Iba Lairik The Last Fight for Freedom Moirang Sufong ke CC Higher Secondary School ke retired principal o Gorvadhon na Ariba Lairik amade record sing sukudol tamke Moirang College ke retired Associate Professor Y Moduna Ning Tamlaba India ki Professional Azad Hind Government Sem Kibiki matang da sandono wangang ke 82nd Provincial Government of Azad Hindi Palong Nisida Netaji na Haibiram Bawa Pamado Ayonda Nakoi Ido Pio Aida Nakoi Ido Tamapi Geva Hadat Masakuni Uta Madugi Polo Duna Eko the U regular Hebuke Eko Banet Itivido Leva Abduna Tugayon Moy Hebo Jetam Jarega Nuru Ustari Loisalapada Moriu Paukshamuka na Fangigani National Highway singda mapung fana sapang amdriba internally displaced persons sing mayum da handun amdriba sida law and order fagale haribasi kadai dano haina veteran politician Okram Joina hangnagdei amasung NSN IM ki General Secretary Tungaling Muivana sayang kai ki matung da mahaki porofam lamdam somdal da hengla kaduru sida maku taram ong nabba sem sakha hari Hoje fawgi na di SKTV News na pizza ba Manipuri Paulo Jere Manipur yang pansida khwadi marui ba stada sige leba sige mandi malem gi ba I pausing da mak SKTV News pu bining tadu live view fawgi mi sungam kana kurumsari